Kukina Meiteibu Loisinnaba Hotnarambagi Thousil Khangle, Awa Tanthokhiba Meiteini Haiba Kukisingna Khangjillu, Nongthombam Rajendro. Kukina Meiteibu Loisinnaba Hotnarambagi Thousil Khangle adubu, Awa Tanthokhiba Meiteini Haiba Kukina Khangjillu haina, Ichamgi founder president Nongthombam Rajendro, Elias Boyna Phongdokre, N Rajendro na laikhidraba mahaki machanupa Thoi, Elias Bungchagi Mingda, Imphal Eski Khundrakpam Esegi Yumnam Khunauda Open Gym ama, Student Club Yumnam Khunaugi Nauna Saba Building amasung, Playground gi fencing Khusinabagi Thauramda mahakna wapam asi phongdokhiba nei, mahakna haiki handaki irang haurakhiba me ahumgi mamangda Manipur government ke secretariat laiba, Kuki gi bureaucrat officer sing irang haurakadaba numinini humni gi mamangda ge, karigi suti lauramba no haiba miyamna hojikti khangnarakle, matamaduda Manipur government ki additional chief secretary DG kanano oirame, secretariat laiba Kuki gi bureaucrat officer sing gi achoba gang amana, lam kaya ama bongbang haina thonjilamba karigino, aduga Imphal gi tongan ba mafam kaya da Kuki gi yum lising amaga chamnga rom lay, Langol khakta da yum lising ama hena lay, Koirengai da su Kukisingna lam kaya layraga, Khulloina tasilaga Mitei singbu khudum chansilaga yellow purup asibu, Loisinnabagi Thaurang ama, Chahi kuntra asi Hotnaraga lakli haiba hojikti khangle. Isorna Meiteida asigumba phibam ama lakli haibagi tanja ama khangalakpa asina, Hojikti Meitei singna ifurup kanjanabagi khongthang adu lauba horakle. Ngasidagi chahi 10 gumba thengtharamlabade, Meitei sing aduki matik yamna khudongthiba phibamda thengnaramgane, Rajendro na hai Kukina chahi kuntra chumna, lalumlaga lan chatharakpane, Meitei di ngarang khaktama kutub pairaga thengnavane, adubu Kukisingna khanggadavade, Awana Meitei singbu landaraktuna chahi 8 khuntaklaba matungda, Meitei asi awa singbu Tanthokhiba phurupni haiba sikhanggadavane. Aduga malemda numita de hainariba British pu lanjenaba oina hankhiba dusu Meitei singi thaunana ni haibase Kukisingna ningsinggadavane English singamaga chamapan marfuga nipan dagi hauna mahakna icham Information Center for Hill Areas Manipur haiba organization asi semlaga singtam anida punna khundami nariba phurup kuntraga manga kuntraga taruk ase amatani haiba wakhalonda punsinana hotnaraga lakhe me ahum dagi irang thokraba matungda me kungani thoida thogliba irang ase laksinana ba amade Themjinanabagi damakta isamgi maikaidage Churachandpurda member sing thaduna maduda cheng bag chama amade selgi oiba mateng sing phauba pangduna honakhe madugi matung me kunmari dasu kangpokpida isamgi tim changlaga wari sanaduna irang asi Loisinnaba honakhe thogleba irang asi Kukisingna karigumba pendaba ama leibadagi tauramba oiba yai haina khalluba dugi ona tainabada khalludaba mawong amakhak Kukisingna atamnana Meiteida lan chatharakpa oiramkhe Kukisingna mafam kayadagi tampaklamda matam amatada nongmai bom kapthaduna landarakle mara laijadraba mahiroi anibu pharaga hatkhiba asina aikoina khalludaba ama makoina tamnana sathabani haiba se khangba ngamkhi haina Rajendro na phongdokhe Meiteina Kukisingda karisu laluba natte Kukina lalumlaga Meiteida satharagliba lan asigi paukhum Kukisingna pigadabani haina Rajendro na phongdokhe hojikti irang asi loisingi haiba taragade state amasung central government na Kukigi laloglupsinga chatharibasu Suspension of operation asi lauthokpiro haina Rajendro na phongdokhe ngarangi thauramadu the student club Yumnam Khunaugi president S Pahari LPSC gi president N Kerani secretary Ais Bijoy amasung WSWA gi president M Ibemnungsi amasung chief minister martial arts ki secretary KS Bhakta su saruk yakhe